Torbung Bangla gi akoibada leiba kuki khul kharagi miyoising huranba ngakta ngairabra nupi angang yauna yamlaba miyoisingna lanjena khraba mitagi yumsingdage potchai kaya paktaknana huran khrai Manipur gi apunbagi saktam thugairaga tongan balai ngaglon lawgani haiduna akanba lan satharagliba kuki jogi laikhidraba militant singbo Tribal Matters ni haiduna Torbung Bangla gi haulai khope kuki khulda lairol chananaba thorang lakpadage maikai somda akanba lan satharakraba matung Torbung Bangla dagi lanjena kraba mitai singi yum singda thamba chana thangnaba yauna polam kaya paktang nana huran duna pukhre thaudok asi ngarang ayuk pung 8 minute 30 rom tarakbada thokibane aduga masing yamlaba pikliba ngang fawba yauna nupi amasung nupa kaya Torbung Bangla ge akoibada leidiba khulsing dage pulap thomjilaktuna mafam asida leidiba mitai gi yum singge thongnau sing thugai duna changlaglaga imungda thamba polam kaya huran duna lawkhibane Lanjena kraba mitai singi yum singbu lut tawduna polam sing huran bage thabak asi ngarang yasang lakpa phawboda leptana sathakhe paw asina haibada mitai gi yum singdagi imungi potchai sing amasung har phawba yauna huralaga pukhiba kuki jo purupki nupi angang yauna miyoi sing adugi masing chamagi mathakta oigani haire makoi adu Torbung Bangla ge akoibada leiriba Saihenjam Boljang Haulai Khope Kaprang kuki khul yauna topa khul singdagi lakhibane Makoi kharade khuga turel maninglomdagi fawgalaktuna changlakpasu yauki haire khwaidagi nungaitabade Torbung Bangla gi mafam ase ngak senabagidamak numit kharanigi mamangdage chamaga marfudra humdoi suba CRPF battalion ge platoon anigi personnel sing deploy tawduna thamlakhibani haire adubu miyoi chamarom henbana changsilaktuna mitai gi yumsing ge thongnau sing thugairaga imungda leiramba potchai pumnamak amata khaktana honduna puthokiba aduda CRPF ki personnel sing asina hakthengna urabaso aduga makhoi ge mamang makta da chathagrabaso karigumba wafam amata haidana tuminna yengduna laikhi haire mitai gi yum sing dagi makhal kaya gi potchai sing thangdoktuna puthoraglaga puduna sanakhiba sigi mathakta mitai macha amage law khoina ba tractor amagi maru oiba part sing phauba phaktoktuna pukhi haire aduga hojekna Manipur Police ki commando unit amada Attest tawduna leirakiba IRB gi battalion amagi personnel amagi su law khawba masung yaibana chingbada sizinanaba mamal yamlaba machine amagi su parsing phaktoklaga pukhi haire Torbung Bangla gi sarukta Imphal dage Churachandpur phawbagi marakta leiriba tidim lambi gi mamang thangbe area da sericulture gi farm amasung office complex dade BSF ki personnel sing sahi kaya gi mamang dage ngasi phawbada dumak deploy tawraglibane adubo Torbung Bangla gi maning thangba saruk aside numit kharani gi mamangda Churachandpur District Police ki Superintendent na thokiba order amagi matungin na CRPF ki platoon ani sida ngak sen bagi thabak sinakhibana atopa forcing na sangsin duna thoganingda ba thokdok sing thogandana ba hona bagi pangal leite deploy tawriba Central Forcing asida akaknana sinaba masung order piba thabak adu khaktamak pangthokna rakpani haire adumoina mak ngarang ayuktagi na Yasang lakpa phawbada mi leinadraba mitai gi yum kaya dage chana thangnaba yauna mamal yamlaba polam sing ifong na huranduna puraga chanakhiba sida CRPF ki platoon ani gi personnel sing na yengduna laikhibagi thokdok aside au basing na pende haina pausi asida phongdok narakle